Action. Hi mayam, aina ngaji ichanupi ani manakta lakpaduga baroigi chak thongi manungda aina dum makoi ani gi leiba mafamdo nammaga jangan man mayam jengsi ado icham chamna baroigi chaingyang ge aina adum chamthong iromba adagi capsicum bora gumba dum ai tawraga uchaba adusu enganjage drawing room ni sinaba drawing room si mabali sikapan katang phutwe iyon begi sigana khang thangabe capsicum bora katang hoge ba sing moro alu maje dama tiba oma sujanna samthong to gai taw bora to bora iron ba kan se samthong kan